Manipur ki amat tengah ada aerodrome masih lantok laga lava matung matang Nambol kaitel jauh berarti jauh highway ada gum mana Nambol ki kaitel thodo hendok na mission ma kaitel ni lambi na pak taba gari ni yang kamjan mana maram orga numidang waram mama di gari chen kalak matam tadi gari thau bu yada dana pareng lain ba kaitel ni hujik shu pareng lain ba tum hora bani Nambol ki market ki sakta mama ana ubo petrol pump mama Bharat petroleum ge tholat tore milai gi tongan ba sabi sanu kaya gi potha ba mo riba aduga lairang kaya na lakpiraga khongnet na riba milai gi laifam mayam sana ba ojik Manipur ta yam punna ba khalai taret tikira langan thoiraga hai nom na pairaga leiri adu mayai da stage gumba ama kari phijang khara khallaga sain tawri aduga numilai patang satpa mafam dune aduga sida natana atopa mafam ju leiri adu ju charake tam kole kek thangna mafam ni sina tidim oinam sunflower farm mana hairaga mingthon biri sida ju actually main road kek thangna na dum leire get leire ko entrance leire welcome tharaga leire adu hoji bokti mi thong hangri male sain to phijang khallaga phajana Numitlei ki wari asum satharak pada Impal dagi moirang tamna sali lambi Impal Churchandpur lambi somda asumak salaga sunflower ki farm se adugi matik yame tidim lambi dadi aduna oinam bazar dagi khara hek hen tharak paga amuksu somna kan side ta petrol pump ji hek manak ta amuk leire Numitlei satfam amaso kai no signboard am theli ndang pazarake Tidim lambi tu lah adi yang sumberman sungai lay thadat pada lupa songa lauja gani hari thadat pe ade sikum am thengna birini Numitlei ngak ta thengna birini tidim line da lakpi da ai bodi tidim line haraga di mi lam gi maming ama yausal le brahma gi maming yausal le tidim ko bu lam du tai haiduna sibu tidim lambi haina ri bani brahma gi mafam ni Myanmar gi mafam mani ado hojikti Imphal Churchandpur lambi haraga adum khangnaraba mayamna ana tidim lambi airam do Imphal Churchandpur lambi ni sigi mafam sida lambi da bula adi Numitlei ngak ta uruni yam thina nungari ba paw mana muka kaino dagi khajik tangka khentora ka mu main road mapan sida mu loi leire sida Numitlei farm yam leire sisina amukka laki hari ko mafam se ngai khong khuno hai ba male sina amukka lake abiri welcome amukka lake entry fee lupa kontra ne sina ngai khong Bishnupur yaudringai da ne siga tharaga manga sure si sai hi Joypur hai gum to buni da pp park sai le ni ado sida khajan da ba area sida kitang namake ko sida beta do male sumai taw dana phajana sema leire sida aduga ada thong leire thong sida adagi cycle ango bomju leire adagi ada phijang khalaga nai taw dana suma leire cycle ango wa aduga hai nei mamang gi lambeta Bishnupur ki BJP office hek nakanda lantak ka hawri ba chaw diba sunflower farm leiri Imphal lagi lakpada Kwaketel Phawra lakpada and up to this point akhagi sina half portion bam aduga Lipun farm sunflower farm siga taret ni thengnai je sijina khara di chaw mamang da sina 2024 da sidum tawgi aduga for this year 2025 we have come across 7 numbers of sunflower farm pazana marang kai leire ucharake sina salere Lipun farm sina khara di chaw male sina khara uniform oina sumai toy mamang chai da ju mi am sin gi bani aduga hantak chai ju dum mi sin ne thajai hoji khara yam chawdri khara yam chawra matung da di khara yam sin khalani aduna si bhokta sunflower farm je masing yame nakan da haijalaga sigi main road ki manung da haijalaga ju leiramba yai adubu main road ta ki hek uba main road ki hek thangna badadi siga taret sore